December haurakpadagi Moregi trade ki matangi oiba wafam mayam ama news singda phongdoknaba amadi ASEAN amadi Myanmar India gi bilateral trade ki matangda thijilliba Association Research and Information System for Developing Countries New Delhi kowa amanasu Moregi trade ki phibam yengsinba ga loinana trader yauna trade ka mari lenaba official kayaga unaduna mifum ama integrated checkpost ta phamki India gi oinadi trade khaknatabida free regime movement fawbok hawkiba 2020 gi March ki tang 10 dagi COVID ki pandemic na maram oiraga athingba lerakli masi gi matung inna Myanmar nasu March ki tang 38 dagi COVID-19 ga mari lenana border athingba haurakhi amana Myanmar rom dagi tharakpa DC Technopol da letter amada asumna palli modudi Myanmar na COVID-19 control tawrwa matung dagi hawkiba soklising aniga kunma thoi gi April gi tang ani dagi Myanmar na gate number 1 asi adum trade ki damak hangduna leiri haina panbada yauri masida haining libadi handak research and information system for developing countries New Delhi gi record amadi information da asumna palli madudi 2020-21 da Myanmar India gi trade ki volume gi US dollar da India na export ta $2 million aduga import na $154 million tawi trade ki volume asi 1920 dasu adum record tawi Myanmar gi site di haina research and information system na palli masida free regime movement fawbo yadaba asida karamna asuk yamba volume asi trade tawribano haina wahang ama nimit aduda yawriba civil society organization sing leaders singna hangningbugi wakhalon phongdok nakhi amana hojik north east India ga Myanmar ga trade tawnariba land custom station leiriba mafam singi manungda Manipur gi Moreda tawriba trade asina mafam khwaidigi saba lambi thong yamna tai saba seasonal motorable oiba mafamni haibada haimamba thokloi Myanmar romdasu mangai tamu phawrga chatkiba sing atei north east India ga tawnariba trade singdagi yamna hena lambi thong natai chai hojik north east India ga Myanmar ga tawnariba mafam singdudi Arunachal da Nampau Pasu Pass Myanmar romdana Pangsu Mizoram gina Jokhathara Champhai Myanmar dana Ri Nagaland dana Awangkhu Myanmar dana Somwara haiba sing asi lambi thong natai yamna saba natte awatpa khaknatana hariba mafamsing asi Myanmar gi state ka tainabang aktani makhoi Burman natte masina Myanmar na tamugi trade asi mayamdagi ka hena interest lawi masida Manipur gi Moreda tawriba trade asi matam kuire isau sakhatpa ngamdaba masigi maram asi karino haiba ama thidokpa yamna mathok tai amana More border line da tariba mioi kharadi wakhal nungaitaba amadi pendaba phaunari madudi sahi ani pharakla phawwa da makhoi lerakta border silni haibagi mingda khajin tingjin biraga mafam kharadana chauna gate palaga pochai lanthok lansin tawduna leinari pochai lanthok lansin su tawroidaba tawba yaba mafam su nataba mafam adudana siksilini haiduna khajin khochin dugduna thamli aduga pot lanfam oiriba mafam sing aduna khajin bagi mahutta gate oina palaga dalali thamlaga sel talhalli masi angakpani hairu ragana border yamna sangi loinamak ngakwa ngambanate jungle da ngaktrasu miraktadi ngakpa yadabra haibasini mioi section khrana hangniba wahang amana moredadi yonba yaba moregi wamodadi puba yadaba hairu ragana limited akaknaba pugodabni akaknaba puba yaba adudi aina yaba natro adu oirabadi mayam puba karigi yadabano puba yadrabra hairasu kanagumba kharadi adum puba masi karam tawuno masini miyamna khangningliba wakhalon